Bindiya nai handa kano kamai taw maruk kido pesa maruk taw jo taw dro ha nai handa kano maruk kido maruk taw jo taw dra ba pesa do kan do thak pa yadra Google Pay da GPay thak pa yadra karamba maruk no kapsing ni do o si kano na taw ba Bindiya na taw kay number si summi kapsing Bindiya do na taw siya nate ona okay number si sumdro lale number sum 1 minute 37 seconds later. wo kay number si na mi si kano na taw ba oh number do nangi kasking di Bindiya do nate hai ba number se lale hai ba si kano na tro si Bindiya se kano kum nate noi na khali ba Bindiya do natre ba adu kano kum ba Bindiya do natra pa che nate film kum da nate wong number amen hello hello si Bindiya na tro Bindiya wo ya Bindiya dia se Bindiya pai la ya anda tu pai la ni ko da pai da da sara tani mình ngọc thai như thế này hello hello si Bindiya na si Bindiya ro ma oh kanano ken wari inte saba ya dro ni thai maruk ki hangam ba no ko diwa din ken natti ken ne ai ka kin ni Bindiya do nat te hai ba ni na chi ga Bindiya do ai Bindiya do ni Bindiya di nat te ba ko na hai ba ram kum Bindiya do ka tro ya ai ka na khang as kano ida ihul gi Bindiya do na taw se ihul gi Bindiya do kai ba khon di mari da ni hai khon ma li khon ne yang khang ne lo ni ai di khang di is wa kwang di Bindiya mari da ihul gi ta ni ngo ya khai ba ba yao le ngo kano ne se di lai ra mo di do gaung nai ta lai de khai de di ai ne khai ta lak ba nate se wai inte kanam ta haige taw ne ba kano se ge album ta namina se haige taw ne ba ha se ge album ta namina se haige na taw jara ko ne ba se ge album ta kai no sai na maruk ki se hang ba ne taw ra mi nang ne taw nga taw khalai dina ya patte hai ba ken adu phone number ona bo yam ne da si phone taw di da sina ha mi ne taw e si di koi ngai ki tu nai ne bi hai taw an bi no to number je kana dai lo ri no khoi yam ba ne khoi yam ba mo te number law ni da kano ne se ge album ta namina se haige taw ko maru ku bi Bindiya do na ye ban tu bi Bindiya ne o kano gi Bindiya do natro ihul gi Bindiya kano na ti ye ai di ban kan tham bi Bindiya ne hai ba bet ni ti do ati kano gi Bindiya do ai khang di na ti ban kan tham bi Bindiya ne hai ba loi ne taw rai se owner re hai ba khon di manari si di mana wai ra mi kai ga khon di bu di kai no mana ga ya kano ne se kano ne aswati sum dale kano ai kano ta haige na phone to ko ne kai no ti da ba ya sel bam ta namina se na sei bam ta ti nang gi je kai ra ba sel bam ta
ꯏꯁꯩꯗꯣ ꯑꯝꯇꯪ ꯇꯅꯃꯤꯟꯅꯁꯤꯅ ꯍꯥꯏꯗꯤ ꯐꯣꯟ ꯇꯧꯖꯔꯛꯄꯅꯦꯕ ꯐꯣꯟ ꯅꯝꯕꯔꯁꯨ ꯌꯥꯝ ꯋꯥꯅ ꯂꯧꯖꯔꯛꯄꯅꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃ ꯍꯧꯔꯒꯦ ꯑꯩꯗꯤ ꯑꯗꯨꯝ ꯀꯨꯝꯗꯤꯌꯦ ꯑꯩ ꯉꯁꯥꯏꯅ ꯍꯥꯏꯗꯣ ꯅꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦꯉꯣ ꯑꯩ ꯁꯥꯎꯅꯤꯡꯉꯛꯇꯣꯏ ꯈꯣꯟꯁꯤꯗꯤ ꯃꯥꯜꯂꯤꯗ ꯑꯩ ꯂꯣꯛ ꯊꯨꯡꯕꯩ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯀꯩꯅꯣꯅꯦ ꯏꯆꯦ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯨꯝ ꯋꯥ ꯉꯥꯡꯕ ꯁꯨꯝ ꯂꯩ ꯈꯔ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯁꯨꯝ ꯄꯥꯈꯠꯄ ꯍꯥꯏꯇꯥꯔꯦ ꯏꯆꯦꯗ ꯈꯔ ꯉꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯈꯣꯟꯁꯨ ꯑꯗꯨꯝ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯀꯩꯅꯣ ꯌꯦꯡꯉꯨꯕꯗꯤ ꯏꯆꯦꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯏꯆꯦꯒ ꯑꯝꯇ ꯑꯦꯜꯕꯝ ꯇꯅꯃꯤꯟꯅꯁꯦꯅ ꯀꯨꯏꯔꯕ ꯈꯜꯂꯛꯄ ꯑꯗꯨ ꯐꯣꯟ ꯅꯝꯕꯔꯁꯦ ꯀꯅꯥꯗ ꯂꯧꯗꯣꯏꯅꯣ ꯁꯨꯝ ꯊꯤꯔꯛꯄꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯊꯣꯛꯄ ꯑꯃꯗꯒꯤ ꯁꯨꯝ ꯑꯩ ꯑꯦꯜꯕꯝ ꯀꯨꯝꯗꯦꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯉꯣꯟꯗ ꯍꯥꯏꯒ꯭ꯔꯦ ꯑꯩ ꯑꯦꯜꯕꯝ ꯀꯨꯝꯕꯤ ꯕꯤꯟꯗꯤꯌꯥ ꯅꯠꯇꯦꯅ ꯉꯁꯥꯏꯗꯒꯤ ꯅꯉꯣꯟꯗ ꯍꯥꯏꯒ꯭ꯔꯦ ꯁꯨꯝ ꯍꯟꯖꯤꯟ ꯍꯥꯏꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯝꯕꯔꯁꯤꯗꯤ ꯆꯨꯝꯃꯤꯅ ꯄꯤꯔꯛꯏꯗ ꯑꯩꯈꯣꯏ ꯌꯥꯝ ꯈꯪꯅ ꯅꯝꯕꯔꯁꯦ ꯅꯪꯉꯣꯟꯗ ꯀꯛꯆꯤꯡꯒꯤ ꯀꯔꯤꯕ ꯉꯁꯥꯏ ꯀꯔꯤꯕ ꯀꯩꯅꯣ ꯑꯗꯨ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗꯤ ꯑꯩ ꯅꯠꯇꯦꯗ ꯁꯦ ꯃꯔꯨꯝꯐꯧꯕꯤ ꯕꯤꯟꯗꯤꯌꯥꯅꯦꯅ ꯍꯥꯏꯔ ꯇꯧꯔꯛꯂꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤꯕ ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯔꯝꯃꯤꯅꯦ ꯁꯤꯅ ꯑꯍꯥꯟꯕꯗ ꯀꯣꯜ ꯇꯧꯔꯛꯏꯁꯤꯗꯤ ꯑꯦꯜꯕꯝꯒꯨꯝꯕꯤ ꯕꯤꯟꯗꯤꯌꯥꯅꯦꯅ ꯇꯧꯔꯛꯑꯦꯕ ꯏꯆꯦꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯣ ꯍꯥꯏꯅꯤꯡꯕꯇ ꯍꯥꯏꯔꯤꯕ ꯉꯁꯥꯏꯗꯒꯤ ꯅꯠꯇꯦ ꯀꯩꯅꯣꯅꯤ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯝꯕꯗꯨꯗꯤ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯥꯅ ꯐꯣꯟ ꯅꯪ ꯈꯪꯗ꯭ꯔꯕꯣ ꯏꯆꯦ ꯀꯩꯅꯣꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯅꯪ ꯈꯪꯗꯕ ꯅꯪ ꯈꯥꯏꯔꯤꯁꯦ ꯉꯝꯃꯣꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯗꯦ ꯆꯞ ꯃꯥꯟꯅꯩ ꯏꯁꯩꯗꯣ ꯑꯝꯇ ꯅꯝꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯣ ꯏꯆꯦ ꯈꯥꯏꯕ ꯅꯠꯇꯤꯌꯦ ꯏꯆꯦ ꯑꯩ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯑꯁꯦꯡꯕꯅꯦ ꯁꯤꯔꯤꯌꯁꯇꯅꯦ ꯍꯥꯏꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯅꯪꯕꯣ ꯀꯛꯆꯤꯡꯗꯩꯅꯦ ꯀꯛꯆꯤꯡ ꯀꯗꯥꯏꯋꯥꯏꯗꯒꯤ ꯕꯖꯥꯔ ꯃꯅꯥꯛꯇꯩꯅꯦ ꯑꯣ ꯃꯤꯡꯗꯤ ꯖꯣꯟ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯈꯪꯅꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯑꯝꯇ ꯍꯪꯒꯦꯀꯣ ꯅꯪ ꯈꯪꯕ꯭ꯔꯥꯅ ꯅꯣꯏ ꯚꯥꯏ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯩꯕ ꯃꯤ ꯈꯪꯅꯕ ꯌꯥꯝ ꯂꯩꯕ ꯑꯁ ꯀꯩꯅꯣꯅꯦ ꯏꯆꯦ ꯑꯗꯨ ꯅꯣꯏ ꯚꯥꯏ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯏꯆꯦ ꯀꯩꯅꯣꯒꯤ ꯁꯦꯜꯕꯦꯝ ꯅꯝꯕꯩꯗꯨ ꯀꯃꯥꯏꯅ ꯇꯧ ꯅꯪꯒꯤꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯔꯅꯤ ꯁꯤꯅꯤꯅꯦ ꯍꯥꯏꯒꯦꯅ ꯇꯥꯟ ꯆꯥꯗ꯭ꯔꯦ ꯅꯣꯏꯁꯦ ꯄ꯭ꯔꯦꯡ ꯇꯧꯔꯤꯔꯣ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯏꯆꯦ ꯀꯩꯅꯣꯅꯦ ꯑꯩ ꯉꯁꯥꯏꯗꯤ ꯍꯥꯏꯖꯗꯨꯅꯤ ꯁꯨꯝ ꯏꯆꯦꯅ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯈꯜ ꯃꯥꯜꯂꯦ ꯏꯁꯩꯗꯣ ꯑꯝꯇ नमिनसेꯅ ꯍꯥꯏꯖꯕꯗꯣ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕ ꯄ꯭ꯔꯦꯡ ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯁꯦ ꯈꯥꯏꯒꯦꯅ ꯈꯥꯏꯕꯅꯦꯕ ꯑꯗꯨꯒꯤꯅꯦ ꯁꯤꯗ ꯍꯥꯏ ꯉꯝꯗ꯭ꯔꯤꯁꯦ ꯂꯩꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯦ ꯑꯗꯨꯒꯤ ꯑꯉꯥꯡ ꯌꯥꯝ ꯃꯥꯜꯂꯦ ꯅꯪ ꯑꯦꯜꯕꯝꯒ ꯀꯨꯝꯃꯨꯈꯤꯅꯨꯗ ꯐꯖꯅ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯂꯥꯏꯔꯤꯛꯀꯗꯣ ꯀꯟꯅ ꯄꯥꯔꯒ ꯈꯣꯠꯂꯒ ꯑꯝꯇ ꯍꯥꯟꯅ ꯀꯟꯅ ꯐꯖꯅ ꯑꯝꯇ ꯍꯣꯠꯅꯔꯒ ꯇꯨꯌꯦꯜꯞꯀ ꯂꯣꯏꯁꯜꯂꯝꯗꯧ ꯃꯥꯟꯗ꯭ꯔꯤ ꯅꯪ ꯑꯣ ꯀꯩꯅꯣ ꯂꯣꯛꯗꯥꯎꯟ ꯂꯣꯏꯔꯒ ꯐꯖꯅ ꯈꯟꯅꯔꯁꯦ ꯅꯪꯒꯤ ꯑꯦꯜꯕꯝꯗꯣ ꯇꯥꯕ꯭ꯔ ꯏꯆꯦ ꯍꯜꯂꯣ 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 ꯏꯆꯦ ꯑꯗꯨ ꯀꯩꯅꯣꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯏꯁꯩ ꯑꯦꯜꯕꯝꯒꯤ ꯅꯝꯕꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅ ꯈꯟꯅꯍꯧꯔꯁꯦꯕ ꯅꯝꯃꯁꯨ ꯑꯗꯨꯝ ꯂꯣꯛꯗꯥꯎꯟ ꯂꯣꯏꯔ ꯅꯝꯁꯤꯅꯦ ꯀꯨꯏꯔꯦꯕ ꯏꯆꯦꯒ ꯑꯝꯇ ꯑꯦꯜꯕꯝ ꯑꯝꯇ ꯅꯝꯃꯤꯟꯅꯁꯤꯅ ꯍꯥꯏꯖꯔꯛꯄꯁꯦ ꯁꯨꯝ ꯈꯜꯂꯛꯄ ꯑꯗꯣ ꯑꯩ ꯉꯁꯥꯏꯅ ꯅꯣꯏꯒꯤ ꯑꯦꯜꯕꯝ ꯐꯤꯂꯝ ꯀꯨꯝꯕꯤ ꯕꯤꯟꯗꯤꯌꯥꯗꯣ ꯅꯠꯇꯦꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯕꯣ ꯈꯣꯟꯁꯤꯗꯤ ꯏꯆꯦꯒꯤ ꯈꯣꯟꯅꯤꯗ ꯑꯩ ꯉꯁꯥꯏꯅ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯕꯤꯟꯗꯤꯌꯥꯅꯦꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯅꯪ ꯑꯦꯜꯕꯝꯁꯦ ꯑꯩ ꯄꯨꯊꯣꯛꯄꯤꯌꯣ ꯍꯥꯏꯔꯣ ꯑꯩ ꯉꯝꯃꯣꯏꯌꯦ ꯑꯩꯗꯤ ꯅꯣꯡꯃꯩ ꯆꯔꯥ ꯇꯥꯜꯂꯒ ꯂꯩꯕꯅꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦꯅꯦ ꯏꯆꯦ ꯑꯗꯨꯗꯤ ꯀꯔꯤ ꯅꯪꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯄꯥꯏꯔꯛꯑꯅꯤꯅ ꯈꯜꯂꯤꯔꯣ ꯅꯪꯒꯤꯁꯦ ꯌꯥꯝ ꯀꯟꯅ ꯈꯥꯏꯔꯤ ꯑꯩ ꯃꯤꯡ ꯈꯥꯏꯖꯤꯜꯂꯛꯀꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯀꯩꯅꯣ ꯏꯆꯦ ꯋꯥꯔꯤ ꯁꯨꯝ ꯀꯩꯅꯣ ꯅꯪ ꯈꯪꯗꯕ ꯑꯩ ꯉꯁꯥꯏꯗꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯆꯦ ꯁꯤꯔꯤꯌꯁꯅꯦꯕ ꯑꯁꯦꯡꯕ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯎꯅꯔꯁꯨ ꯏꯁꯩ ꯀꯩꯅꯣ ꯑꯦꯜꯕꯝ ꯅꯝꯕꯒꯤ ꯍꯥꯏꯕꯗꯨ ꯀꯩꯅꯣ ꯂꯣꯛꯗꯥꯎꯟ ꯂꯣꯏꯔꯒꯅ ꯐꯖꯅ ꯅꯝꯁꯦꯅ ꯇꯧꯕꯅꯤꯗ ꯌꯥꯔꯦ ꯈꯥꯏꯔꯅꯨ ꯏꯕꯨꯡꯉꯣ
ꯈꯥꯏꯔꯅꯨꯀꯣ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯪ ꯌꯥꯝ ꯈꯥꯏꯔꯅꯨ ꯉꯁꯥꯏ ꯑꯗꯣ ꯀꯛꯆꯤꯡ ꯑꯗꯨꯗ ꯃꯔꯨ ꯑꯗꯨꯗ ꯑꯃꯨꯛ ꯇꯧꯔ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯦꯜꯕꯝ ꯑꯗꯨꯗꯅ ꯇꯧꯔꯛꯑꯅꯨ ꯌꯥꯔꯦ ꯑꯩ ꯊꯝꯃꯒꯦ A few moments later. Hello, che. Oh, che ngasai do keno thau ni khom preng tau tu lai soi re yaad re. Flop chakre. Ai ma do mari khat puduram ta ya gidre ado che da saw gi bai phone do to haidok ken to hokon. Adoga ima du na su ai tau gi nai gi se ga na sangsin gre du phone pai ge camera ma ngor ga mari du le tau kamai tau du na. Adu dei du phak ta gre. Hoi khoi kem khande ado che ai che na pam de long san de tau bi rong da mayang gi bit da dum ihuri yo ne tau yo ne ihuri gi tang ai ne sa da yam soking oi gi bai tai ne pamjana tau gi dialogue yam pamjana tau gi dialogue ihur gi na tra si ai ihur gi na mayam na kada yam na pam na ying gi tu da lockdown nu webni sum ya bita sum tan mang khang dre ba de gi sum mari tat du na ni ne ngasai mai ta pu na su wa ngang ni do ma je kano ni ngasai kem hai ngok tro kem am du ni sa do do che ke nu kai matang ge nu pam ma chi matang ga ma ro mai ta tau si lo ne to ma tan se pa lo dum kap poi ga no poi kano kap na ka no ai ni da ta ba ya pi ga sung ta ro am ta pi ga sung ta ro ba kap pe sin ta yao cái chỗ mà mày thôi dạ chắc không đi làm rồi chứ mày ta kan wai tam ta kan ni chậm liếp kìa thôi thôi chị Pasal dia ya. Oh. lasu nam ka ta bi mo bam ta lasu na roi boina Cái lasu na roi bom na taro mo bam ka kam ta bi mo ba ama ai handak le tau gi ba den nai lung reng na slam ama kapui ba mai dai ga jalaga tau slam adu gi dagi mati antang tawar ke hadi kapui ma lon ba thôi chị ya. tabu nai na king khon to thau pem ya ni thank you Trên ngoài cái đây đi. yan sang na tau ba do Sang ga tau de ba hoji ga ji lockdown chu kamai ngai ta le li kya tang ju wa hoji ga ji lockdown se kamai
ꯀꯃꯥꯏ ꯇꯧꯔ ꯂꯦꯜꯂꯤꯒꯦꯕ ꯃꯇꯝꯁꯦ ꯂꯣꯛꯗꯥꯎꯟꯁꯦ ꯌꯥꯝ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯆꯥꯛ ꯊꯣꯡꯕ ꯈꯔ ꯌꯥꯎꯕ ꯑꯗꯩ ꯏꯟꯖꯥꯡ ꯁꯦꯝꯕ ꯈꯔ ꯌꯥꯎꯕ ꯑꯗꯒꯤ ꯀꯣꯟ ꯐꯦꯡꯕ ꯋꯥꯏ ꯁꯤꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯇꯨꯝꯕ ꯑꯗꯩ ꯐꯤꯂꯝ ꯈꯔ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣ ꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯐꯤꯂꯝꯁꯦ ꯃꯨꯚꯤꯁꯦ ꯀꯩꯅꯣꯒꯨꯝꯕꯒꯤ ꯁꯨꯝ ꯆꯦ ꯀꯣꯔꯤꯌꯥꯒꯨꯝꯕꯗꯗꯤ ꯈꯔ ꯑꯗꯨꯝ ꯉꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯁꯦ ꯉꯥꯎꯕꯃꯛꯇꯤ ꯂꯩꯇꯦ ꯑꯗꯨꯝ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗꯕꯨꯗꯤ ꯂꯩꯌꯦ ꯌꯥꯝ ꯄꯥꯝꯕ ꯐꯤꯂꯝ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯑꯇꯣꯞꯄꯗꯁꯨ ꯂꯩ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯅ ꯐꯤꯂꯝꯗ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄꯗꯁꯨ ꯄꯥꯝꯕꯕꯨꯗꯤ ꯌꯥꯝ ꯂꯩ ꯑꯗꯣ ꯏꯆꯦ ꯌꯥꯔꯒꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯏꯆꯦꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯀꯣ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯤ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯏꯪꯂꯤꯁ ꯑꯣꯏꯕ ꯌꯥꯏ ꯍꯦꯛꯇ ꯑꯗꯨꯝ ꯃꯇꯦꯛ ꯑꯃꯇꯪ ꯇꯝꯕꯤꯅꯕꯀꯣ ꯁꯨꯝ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯏꯁꯩ ꯍꯣꯏ ꯍꯩꯔꯁꯨ ꯍꯩꯇ꯭ꯔꯁꯨ ꯂꯩ ꯁꯨꯝ ꯂꯩꯗꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯏꯁꯥꯅ ꯄꯥꯝꯖꯕ ꯑꯩꯁꯦ ꯑꯩꯁꯤꯗꯤ ꯑꯁꯦꯡꯕꯒꯤ ꯑꯁꯦꯡꯕꯒꯤ ꯍꯩꯇꯕꯅꯦ ꯑꯗꯣ ꯈꯪꯗꯦꯅꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯔꯛꯀꯦ ꯌꯥꯝꯗꯤ ꯍꯩꯇꯕꯅꯦ ꯑꯗꯣ ꯀꯩꯕ ꯁꯤꯅꯦꯃꯥ ꯀꯩꯀꯤ ꯌꯨꯝꯅꯥꯡꯒꯤꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯏꯉꯥꯒꯤ ꯂꯩꯆꯤꯜꯗꯨꯔꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯏ ꯇꯧꯕꯤꯔꯣ ꯑꯃꯇꯪ ꯊꯧꯔꯛꯀꯦ ꯑꯩ ꯏꯁꯩꯗꯤ ꯑꯁꯦꯡꯕꯒꯤ ꯏꯁꯩꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅꯕꯨ ꯉꯥꯡꯉꯤꯅꯦꯕ ꯏꯁꯩꯒꯁꯦ ꯁꯨꯡꯉꯪ ꯉꯪꯕ ꯇꯥꯗꯦꯅ ꯍꯥꯏꯗꯤ ꯏꯁꯩ ꯁꯨꯡꯉꯪ ꯉꯪꯗꯕ ꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯅꯤꯡ ꯏꯊꯟ ꯂꯩꯕꯗꯗꯤ ꯂꯣꯟ ꯉꯪꯉꯦꯕ ꯃꯤ ꯇꯥꯅꯤꯅ ꯍꯩꯇꯕꯒꯤ ꯃꯤꯅ ꯇꯥꯕꯗ ꯌꯥꯝ ꯏꯀꯥꯏꯖꯕꯗꯣ ꯏꯊꯟꯗꯒ ꯂꯩꯕꯗꯗꯤ ꯑꯗꯨꯝ ꯁꯛꯆꯩꯌꯦꯕ ꯑꯗꯨꯝ ꯃꯤ ꯃꯃꯥꯡꯗ ꯁꯛꯄꯁꯦ ꯌꯥꯝ ꯍꯩꯇꯕꯒꯤ ꯑꯃ ꯏꯀꯥꯏꯖꯕꯗꯣ ꯇꯧꯋꯦ ꯑꯗꯣ ꯃꯇꯦꯛ ꯈꯛꯇꯪ ꯇꯧꯔꯛꯀꯦ ꯍꯣꯏ ꯐꯖꯩ ꯈꯨꯟꯖꯦꯟꯒ ꯅꯥꯜꯂꯤ ꯑꯩꯈꯣꯏꯒꯤꯁꯦ ꯀꯪꯂꯩꯄꯥꯛꯀꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗꯁꯨ ꯊꯥꯗꯣꯛꯇꯣꯏꯅꯤꯅ ꯍꯧꯖꯤꯛ MFBC ꯑꯦꯞꯇ ꯆꯦꯟꯅꯩ ꯂꯣꯡꯔꯦꯡ ꯍꯥꯏꯕ ꯐꯤꯂꯝꯗꯣ ꯍꯧꯖꯤꯛ ꯀꯥꯞꯄꯤꯕꯅꯦꯕ ꯍꯥꯏꯗꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯅꯣꯏꯁꯨ ꯌꯦꯡꯉꯛꯑꯣ ꯑꯗꯨꯗꯤ ꯏꯆꯦ ꯊꯝꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯡꯃꯩꯂꯨꯡ ꯖꯦꯡꯃꯩꯂꯨꯡ ꯔꯦꯡ ꯑꯗꯣ ꯃꯌꯥꯝ MFDCꯗ ꯀꯥꯞꯄꯤꯅꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯔꯣꯡꯃꯩꯒꯤ ꯐꯤꯂꯝ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯌꯥꯝ ꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯏꯍꯨꯜꯒꯤ ꯂꯣꯏꯅ ꯑꯌꯥꯝꯕ ꯁꯔꯨꯛ ꯌꯥꯕꯁꯤꯡ ꯑꯦꯛꯇꯔ ꯂꯣꯏ ꯌꯥꯎꯔꯦ ꯑꯌꯥꯝꯕ ꯑꯗꯣ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯂꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯉꯥꯝ ꯌꯥꯎꯔꯕꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯅꯧꯔꯤꯕ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯁꯨ ꯍꯩꯖꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯉꯁꯤꯒꯤ ꯄ꯭ꯔꯦꯡ ꯀꯣꯜꯁꯤ ꯑꯗꯨꯝ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯅꯕ ꯃꯊꯪꯗ ꯁꯤꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯁꯤꯗꯩꯅ ꯃꯌꯥꯝꯅ ꯇꯧꯕꯤꯔꯣ ꯍꯥꯏꯕꯁꯤꯡ ꯈꯪꯕꯤꯁꯤꯡꯗꯣ ꯈꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯒꯠꯂꯒ ꯇꯧꯖꯔꯒꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯀꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯖꯔꯛꯀꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯍꯧꯖꯤꯛ 10Kꯁꯨ ꯌꯧꯒꯗꯧꯔꯦ ꯑꯗꯨꯅ 10K ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣই ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯤꯡꯗ ꯀꯩꯒꯨꯝꯕ ꯑꯔꯥꯞꯄ ꯑꯃꯗ ꯑꯩꯈꯣꯏ ꯀꯦꯝꯄꯤꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯃꯌꯥꯝꯗ ꯊꯥꯒꯠꯆꯔꯛꯀꯦꯅ ꯈꯜꯂꯤ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤ ꯐꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯃꯤꯡꯅ ꯑꯀꯥꯁ ꯐꯤꯂꯝ ꯑꯩꯒꯤ ꯃꯤꯡꯅ ꯒꯦꯛꯁ ꯁꯔꯃ ꯑꯩꯒꯤ ꯃꯤꯡꯅ ꯂꯩꯀꯥ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯃꯌꯥꯝ ꯈꯔ ꯍꯟꯅ ꯍꯥꯏꯖꯔꯦ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯖꯔꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯤꯡꯅ ꯕꯦꯜ ꯑꯥꯏꯀꯟꯗꯣ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯁꯤꯌꯥꯔ ꯂꯣꯏꯁꯤꯟꯖꯔꯛꯑꯦ ꯇꯧꯔꯁꯤ